My dear students, welcome to my channel. Angang sa nahal sargi channel sigi class hoina mapan suba para Japan gi angang hariba para se takpa hogre ngasi para sigi bakha sa tharakpa hoina page number 46 ki last but one paragraph gantai ko last but one paragraph sigi sentence ama ani di pasan ba hogre adubu nahan gi sentence ama ani do adu dum hankal aga dum para ge ko angang cha dum muna taro muna yango ko aina makhoi gi kimono gi maramda amuk hangi nahan takre ko kimono hairi bashi makhoi gi jati gi phijani hagre ko Mashi makoina sinadagi puraklaga makoigi woina amuk shendopani hariba matang sibau yaugre aduna ngasi paragi makha satharage ko adagi kimono asuan bina khudang sualaga yam lawi khu yauna suali ngak athekbini kudam pande yetki thabak mathakta woigi thabakna nali aduga obi kauba khwangsiat apakpa amana phajili haibasigi matang sibawada mathang mamangi sargi channel jigi class ta tawkhre ko aduga ngasigi waina haugadori banina haugadori bachina kimono akaubina sidagi haugadoba gantare ko nga jadu de parage ko Kimono akaubina khudang teli keswat kawi nupi singna atai phigi mathakta siatna bani haiba ko kimono staida makhal kya thona khaido angang jadu de ani thona khaido ko gantai ko ngang ja kimono asuan bi haiba mane kimono akaubi haiba mane ani thona khaido ba gentare ko kimono asuan bina karamaina tauba haibagi class ta mathakta yaugre khudang sualaga yam lawi khu yauna suali ngak athiakbini kudam pande yetki thaba mathakta woigi thabakna nali haiba yaugre ko aduga obi kauba khwangsiat apakpa amana phajili haidana kimono asuanbigi matang da yaukre ngasigi matang jina kimono akaubigi kimono akaubina khudang teli ko kimono akaubi je karamai toge haiba taragadi kimono akaubina khudang teli haina khunggadoiba amaduna khudang suanba sina khudang tianba ganta gadoni ko ngja kimono asuanbina khudang suale aduga kimono akaubina khudang tialeba kia swat kaweba ko kimono akaubi je sibu khoina kari haina kauge ju ha kimono akaubi je sibu khoina kari haina kauge haraga ju kia swat kawi haina khangna gadoiba ngja gantare ko nupi singna atai phigi mathakta siana bani kimono akaubi je sidi kanana siana bano haiba taragadi nupi singna atai phigi mathakta siana ba phini haina khungadaba gantare ko angja kimono asi angang ahal nupa nupi khudimangna sijanai ko kimono je karam ba mihoina siana ge haiba taragadi angang ahal nupa nupi khudimangna sijanai haina khungadoba karba makhalgi kimono no angang ahal nupa nupi ko nupa nupi padamangna siana ba yabajina kimono asuan bije aduga kimono akaubi jina nupi khaktana siana gadoni ko nupi jina atai phigi mathakta siana na bagina yaba gantai ko ngja confuse kanu ko kimono asuan bina nupa nupi loinmo sijana ba yare aduga kimono akaubi jina nupi khaktana atai phigi mathakta siana na ba sijana na ba na yaba dukan factory school na singba thabak sufam singda nongchulongi phiron sijinayaba ko nongchulongi phiron jingje japani singna japan lariba mi singna karam karba matamda siana ge haiba taragadi dukan da factory da school na singba thabak sufam singda thabak nongchulongi phiron sijinayaba yumda leiba matamda natraga mayamgi
ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯨꯝꯍꯩ ꯐꯤꯌꯣꯡꯅꯆꯤꯡꯕ ꯌꯥꯎꯕ ꯃꯇꯝꯗ ꯀꯤꯃꯣꯅꯣ ꯁꯦꯠꯄ ꯆꯠꯅꯩꯌꯦꯕ ꯀꯣ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯎꯁꯣꯞ ꯋꯥꯁꯣꯞ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕ ꯎꯁꯣꯞ ꯋꯥꯁꯣꯞ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯗꯦꯕ ꯀꯔꯃ ꯂꯥꯛꯄ ꯑꯃꯗꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯤꯁꯨ ꯗꯦꯕ ꯀꯔꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯅ ꯀꯤꯃꯣꯅꯣ ꯁꯦꯠꯂꯦ ꯑꯗꯨꯒ ꯗꯨꯀꯥꯟꯗ ꯐꯦꯛꯇꯔꯤꯗ ꯁ꯭ꯀꯨꯜꯗ ꯑꯃꯗꯤ ꯊꯕꯛ ꯁꯨꯐꯝꯁꯤꯡꯗꯅꯅꯦ ꯅꯣꯡꯆꯨꯠꯂꯣꯝꯒꯤ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯦ ꯈꯪꯒꯗꯧꯕ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦꯀꯣ ꯑꯉꯥꯡꯁꯥ ꯗꯨꯀꯥꯟ ꯐꯦꯛꯇꯔꯤ ꯁ꯭ꯀꯨꯜꯅꯆꯤꯡꯕ ꯊꯕꯛ ꯁꯨꯐꯝꯁꯤꯡꯗ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯩ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯨꯝꯍꯩ ꯐꯤꯌꯣꯡꯅꯆꯤꯡꯕ ꯌꯥꯎꯕ ꯃꯇꯝꯗ ꯀꯤꯃꯣꯅꯣ ꯁꯦꯠꯄ ꯆꯠꯅꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯆꯪꯂꯛꯂꯒ ꯑꯊꯨꯝ ꯑꯍꯥꯎꯅꯆꯤꯡꯕ ꯑꯆꯥꯄꯣꯠ ꯃꯈꯜ ꯃꯊꯦꯜ ꯌꯥꯎꯕ ꯐꯖ ꯐꯖꯕ ꯇꯦꯡꯀꯣꯠ ꯈꯔ ꯊꯝꯂꯩ ꯑꯩꯒꯤ ꯃꯥꯡꯗ ꯍꯥꯟꯅ ꯊꯝꯃꯤ ꯀꯣ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯅ ꯄꯨꯊꯣꯔꯛꯏꯕ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯗꯣ ꯀꯅꯥꯒꯤ ꯃꯥꯡꯗ ꯍꯥꯟꯅ ꯊꯝꯕꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣ ꯑꯏꯕꯁꯤꯒꯤ ꯃꯥꯡꯗ ꯍꯥꯟꯅ ꯊꯝꯃꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯃꯄꯥꯒꯤꯅ ꯀꯣꯟꯅ ꯊꯝꯃꯤ ꯑꯃꯨꯛꯁꯨ ꯍꯪꯕ ꯌꯥꯏꯀꯣ ꯖꯄꯥꯟꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯨꯊꯣꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯀꯅꯥꯒꯤꯗꯅ ꯀꯣꯟꯅ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯃꯄꯥꯒꯤꯗꯅ ꯀꯣꯟꯅ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯒꯗꯧꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯗꯨ ꯆꯥꯔꯤꯉꯩꯗ ꯃꯃꯥ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯆꯥꯒꯤ ꯐꯖꯕ ꯀꯞ ꯑꯅꯤ ꯊꯝꯂꯩ ꯃꯃꯥꯅ ꯊꯣꯔꯛꯄꯗꯅ ꯀꯔꯤ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯒꯤ ꯐꯖꯕ ꯀꯞ ꯑꯅꯤ ꯄꯨꯊꯣꯔꯛꯏ ꯍꯥꯏꯅ ꯇꯝꯒꯗꯧꯕ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯑꯇꯩ ꯆꯥ ꯀꯞꯁꯤꯡꯒ ꯃꯥꯟꯅꯗꯦ ꯀꯣ ꯃꯃꯥꯅ ꯄꯨꯊꯣꯔꯛꯏꯕ ꯆꯥ ꯀꯞꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯇꯩ ꯆꯥ ꯀꯞꯁꯤꯡꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯑꯈꯟꯅꯕ ꯃꯥꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥ ꯄꯤꯊꯛꯄꯁꯤ ꯃꯈꯣꯏꯅ ꯆꯥꯒꯤ ꯊꯧꯔꯝ ꯆꯥꯗꯣ ꯀꯧꯋꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯁꯨꯃꯥꯏꯅ ꯑꯈꯟꯅꯕ ꯑꯇꯤꯊꯤ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯊꯛꯄ ꯆꯥꯒꯤ ꯊꯧꯔꯝꯗꯨꯕꯨ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯔꯒꯗꯤ ꯆꯥꯗꯣ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯒ ꯃꯁꯤ ꯑꯈꯟꯅꯕ ꯑꯇꯤꯊꯤ ꯂꯥꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒꯤ ꯑꯣꯏꯅ ꯇꯧꯅꯩ ꯍꯥꯏꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯖꯄꯥꯟꯗ ꯂꯩꯕ ꯃꯤ ꯖꯄꯥꯅꯤꯁꯁꯤꯡꯅ ꯑꯈꯟꯅꯕ ꯑꯇꯤꯊꯤ ꯂꯥꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒꯤ ꯑꯣꯏꯅ ꯇꯧꯕ ꯆꯥ ꯄꯤꯊꯛꯄꯒꯤ ꯊꯧꯔꯝꯗꯣ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯔꯒꯗꯤ ꯆꯥꯗꯣ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯃꯨꯟꯅ ꯇꯥꯎꯀꯣ ꯇꯥꯀꯥꯎꯁꯤꯅ ꯇꯧꯕꯒꯨꯝ ꯑꯩꯅ ꯆꯥꯒꯤ ꯇꯦꯡꯀꯣꯠ ꯃꯥꯟꯕ ꯀꯞ ꯑꯗꯨ ꯈꯨꯠ ꯌꯦꯠꯅ ꯄꯥꯏꯔꯒ ꯋꯣꯏꯒꯤ ꯈꯨꯕꯥꯛꯅ ꯃꯈꯥꯗ ꯄꯝꯂꯒ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯈꯔ ꯈꯔ ꯊꯛꯑꯦꯕ ꯖꯄꯥꯅꯤꯁꯤꯡꯅ ꯆꯥ ꯊꯛꯄꯒꯤ ꯃꯑꯣꯡꯗꯣ ꯀꯔꯝꯍꯥꯏꯅ ꯊꯛꯀꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯕ ꯑꯉꯥꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯆꯥꯒꯤ ꯇꯦꯡꯀꯣꯠ ꯃꯥꯟꯕ ꯀꯞ ꯑꯗꯨ ꯈꯨꯠ ꯌꯦꯠꯅ ꯄꯥꯏꯔꯒ ꯋꯣꯏꯒꯤ ꯈꯨꯕꯥꯛꯅ ꯃꯈꯥꯗ ꯄꯝꯂꯒ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯈꯔ ꯈꯔ ꯊꯛꯏ ꯍꯥꯏꯕꯁꯦ ꯈꯨꯝꯒꯗꯧꯕ ꯀꯣ ꯖꯄꯥꯅꯤꯁꯤꯡꯅ ꯆꯥ ꯊꯛꯄꯒꯤ ꯃꯑꯣꯡꯁꯦ ꯈꯨꯠ ꯌꯦꯠꯁꯤꯅ ꯄꯥꯏꯔꯅꯤ ꯑꯗꯨꯒ ꯈꯨꯠ ꯑꯣꯏꯒꯤ ꯈꯨꯕꯥꯛꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯆꯥ ꯀꯞꯇꯣ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯈꯔ ꯈꯔ ꯆꯤꯡꯉꯒ ꯊꯛꯀꯗꯣꯏꯕ ꯑꯈꯟꯅꯕ ꯆꯥ ꯃꯅꯥ ꯌꯥꯝꯅ ꯀꯨꯞꯅ ꯇꯛꯈꯥꯏꯔꯒ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯣꯠꯂꯒ ꯁꯦꯝꯕꯅꯤ ꯍꯥꯏ ꯀꯣ ꯃꯈꯣꯏꯒꯤ ꯖꯄꯥꯅꯤꯁꯤꯡꯒꯤ ꯆꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯑꯈꯟꯅꯕ ꯆꯥ ꯃꯅꯥ ꯌꯥꯝꯅ ꯀꯨꯞꯅ ꯇꯛꯈꯥꯏꯔꯒ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯣꯠꯂꯒ ꯁꯦꯝꯕꯅꯤ ꯍꯥꯏ ꯀꯣ ꯁꯦꯝꯕꯅꯦꯕ ꯃꯈꯣꯏꯒꯤ ꯆꯥꯁꯤꯡꯁꯦ ꯆꯥ ꯄꯥꯔꯞ ꯇꯧꯔꯒ ꯃꯍꯥꯎꯗꯤ ꯀꯟꯇꯛ ꯇꯧꯏ ꯀꯣ ꯆꯥ ꯄꯥꯔꯞ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥ ꯃꯅꯥꯁꯤ ꯌꯥꯝ ꯍꯥꯞꯆꯟꯗꯕꯗꯨꯕꯨꯅꯤꯀꯣ ꯆꯥ ꯄꯥꯔꯞ ꯇꯧꯔꯒ ꯃꯍꯥꯎꯗꯤ ꯀꯟꯇꯛ ꯇꯧꯏ ꯆꯥ ꯑꯗꯨ ꯀꯣꯡꯒꯣꯜ ꯀꯥꯏꯌꯦꯕꯀꯣ ꯖꯄꯥꯅꯤꯁꯤꯡꯒꯤ ꯆꯥꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣꯡꯒꯣꯜ ꯀꯥꯏ ꯍꯥꯏꯒꯗꯣꯏꯕ ꯀꯣ ꯑꯈꯟꯅꯕ ꯆꯥꯒꯤ ꯊꯧꯔꯝ ꯆꯥꯗꯣꯒꯤ ꯆꯥꯗꯨꯕꯨꯅꯤꯀꯣ ꯀꯣꯡꯒꯣꯜ ꯀꯥꯏ ꯍꯥꯏꯁꯦ ꯃꯑꯣꯡ ꯑꯁꯤ
ꯆꯥ ꯁꯦꯝꯕ ꯊꯑꯣꯏꯅ ꯇꯝꯅꯩ ꯍꯥꯏꯌꯦꯕꯀꯣ ꯆꯥ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯀꯣꯡꯒꯣꯜ ꯀꯥꯟꯕ ꯍꯥꯏꯕꯗꯤ ꯆꯥꯗꯣꯒꯤ ꯊꯧꯔꯝ ꯑꯈꯟꯅꯕ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯈꯟꯅꯕ ꯆꯥ ꯄꯤꯊꯛꯄꯒꯤ ꯊꯧꯔꯝ ꯆꯥꯗꯣꯒꯤ ꯊꯧꯔꯝꯒꯤ ꯆꯥ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯀꯣꯡꯒꯣꯜꯒ ꯀꯥꯍꯟꯕ ꯆꯥ ꯃꯅꯥꯗꯒꯤ ꯄꯥꯔꯞ ꯇꯧꯔꯒ ꯃꯍꯥꯎ ꯀꯟꯇꯛ ꯇꯧꯕ ꯆꯥ ꯃꯈꯜꯁꯦ ꯃꯁꯤ ꯁꯦꯝꯕꯁꯦ ꯊꯑꯣꯏꯅ ꯇꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯇꯝꯕꯁꯦ ꯃꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯤ ꯅꯤꯌꯝ ꯅꯥꯏꯅ ꯑꯀꯨꯞꯄ ꯆꯥꯒꯤ ꯊꯧꯔꯝ ꯆꯥꯗꯣꯒ ꯂꯩ ꯁꯦꯝꯕ ꯏꯀꯦꯕꯅꯥꯒ ꯑꯅꯤ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯝꯅꯩꯁꯨ ꯍꯥꯏ ꯏꯀꯦꯕꯅꯥ ꯑꯉꯥꯡꯖꯥ ꯁꯩꯗ ꯌꯥꯎꯔꯦꯀꯣ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯏꯀꯦꯕꯅꯥ ꯍꯥꯏꯔꯒꯗꯤꯅꯦ ꯂꯩ ꯁꯦꯝꯕꯒꯤ ꯊꯧꯔꯝꯗꯨꯕꯨꯅ ꯏꯀꯦꯕꯅꯥ ꯑꯗꯨꯒ ꯆꯥ ꯁꯦꯝꯕꯒꯤ ꯊꯧꯔꯝꯗꯨꯕꯨꯅ ꯆꯥꯗꯣ ꯑꯅꯤꯁꯦ ꯈꯪꯀꯣ ꯑꯉꯥꯡꯖꯥ ꯆꯥ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯆꯥ ꯂꯣꯟꯕ ꯆꯥ ꯁꯦꯝꯕ ꯇꯝꯕꯒꯤ ꯊꯧꯔꯝꯗꯨꯕꯨꯅ ꯆꯥꯗꯣ ꯑꯗꯨꯒ ꯂꯩ ꯁꯦꯝꯕꯒꯤ ꯊꯧꯔꯝ ꯂꯩ ꯁꯦꯝꯕꯒꯤ ꯀꯣ ꯇꯝꯕꯗꯣ ꯑꯗꯨꯗꯨꯕꯨꯅ ꯀꯣ ꯆꯥ ꯁꯦꯝꯕꯒꯤ ꯊꯧꯔꯝ ꯇꯝꯕꯗꯨꯕꯨꯅ ꯆꯥꯗꯣ ꯑꯗꯨꯒ ꯂꯩ ꯁꯦꯝꯕꯒꯤ ꯂꯩꯇꯦꯡꯒꯤ ꯀꯣ ꯄꯣꯠꯂꯝ ꯂꯩ ꯁꯦꯝꯕꯒꯤ ꯊꯧꯔꯝꯗꯣ ꯃꯗꯨ ꯇꯝꯕꯗꯨꯕꯨꯅ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯔꯕ ꯏꯀꯦꯕꯅꯥ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡ ꯃꯨꯟꯅ ꯇꯥꯎꯀꯣ ꯆꯥ ꯁꯦꯝꯕꯒꯤ ꯊꯧꯔꯝ ꯆꯥꯗꯣ ꯑꯃꯗꯤ ꯂꯩ ꯁꯦꯝꯕꯒꯤ ꯊꯧꯔꯝ ꯏꯀꯦꯕꯅꯥ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯀꯅꯥꯅ ꯖꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯇꯝꯒꯦ ꯍꯥꯏꯔꯒꯗꯤꯅꯦ ꯀꯅꯥꯅ ꯇꯝꯃꯦꯕ ꯀꯅꯥ ꯇꯝꯃꯦꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯇꯝꯃꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯅꯤꯌꯣꯝ ナꯏꯅ ꯀꯣ ꯀꯨꯞꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯅꯤꯌꯣꯝ ꯌꯥꯝꯅ ꯀꯨꯞꯄ ꯆꯥꯒꯤ ꯊꯧꯔꯝ ꯆꯥꯗꯣꯒ ꯂꯩ ꯁꯦꯝꯕ ꯏꯀꯦꯕꯅꯥꯒ ꯑꯅꯤ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯝꯅꯩꯁꯨ ꯍꯥꯏꯌꯦꯅ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡ ꯃꯨꯟꯅ ꯈꯪꯉꯨꯀꯣ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯇꯝꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯍꯩ ꯑꯅꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯆꯥ ꯁꯦꯝꯕꯒꯤ ꯊꯧꯔꯝ ꯆꯥꯗꯣꯒ ꯂꯩ ꯁꯦꯝꯕꯒꯤ ꯊꯧꯔꯝ ꯏꯀꯦꯕꯅꯥꯒ ꯑꯅꯤꯁꯤꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯄꯥꯊꯔꯛꯀꯦꯀꯣ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯩꯅ ꯍꯪꯕꯗ ꯏꯀꯦꯕꯅꯥꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯇꯥꯛꯂꯛꯏ ꯏꯀꯦꯕꯅꯥ ꯍꯥꯏꯔꯤꯕꯁꯤ ꯂꯩꯒꯤ ꯄꯥꯇ꯭ꯔꯗ ꯂꯩ ꯊꯦꯟꯗꯨꯅ ꯁꯦꯝ ꯁꯥꯕꯒꯤ ꯃꯍꯩꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯀꯣ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯒꯝꯂꯥꯗ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯁꯟꯒꯤ ꯂꯩꯇꯦꯡꯒꯤ ꯑꯣꯏꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯂꯩꯒꯤ ꯄꯥꯇ꯭ꯔ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯗꯩꯗ ꯑꯩꯈꯣꯏꯅ ꯂꯩꯒꯤ ꯄꯥꯇ꯭ꯔꯗꯣ ꯃꯗꯩꯗ ꯀꯔꯝꯕ ꯂꯩ ꯍꯥꯞꯄꯒ ꯐꯖꯒꯅꯤ ꯑꯗꯩ ꯀꯔꯝꯕ ꯃꯆꯨꯒ ꯆꯥꯅꯩ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩ ꯀꯣ ꯂꯩꯒꯤ ꯄꯥꯇ꯭ꯔꯗꯣ ꯑꯗꯨꯗ ꯂꯩ ꯍꯥꯞꯄꯒꯤ ꯊꯧꯔꯝꯗꯣ ꯃꯗꯨꯗꯨꯕꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯏꯀꯦꯕꯅꯥ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯖꯥ ꯏꯀꯦꯕꯅꯥ ꯍꯥꯏꯔꯤꯕꯁꯤ ꯂꯩꯒꯤ ꯄꯥꯇ꯭ꯔꯗ ꯂꯩ ꯊꯦꯟꯗꯨꯅ ꯁꯦꯝ ꯁꯥꯕꯒꯤ ꯃꯍꯩꯅꯦꯕ ꯕꯨꯙꯒꯤ ꯃꯨꯔꯇꯤꯗ ꯂꯩ ꯀꯠꯄꯗꯒꯤ ꯆꯥꯎꯈꯠꯂꯛꯈꯤꯕꯅꯤ ꯃꯨꯟꯅ ꯇꯥꯍꯧꯀꯣ ꯖꯄꯥꯟꯁꯤꯡꯅ ꯆꯥꯎꯈꯠꯂꯛꯈꯤꯕꯁꯦ ꯀꯔꯤꯗꯒꯤ ꯆꯥꯎꯈꯠꯂꯛꯈꯤꯕꯅꯣ ꯍꯥꯏꯔꯒꯗꯤꯅꯦ ꯕꯨꯙꯒꯤꯅꯦ ꯃꯨꯔꯇꯤꯗ ꯂꯩ ꯀꯠꯄꯗꯒꯤ ꯆꯥꯎꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩꯑꯕ ꯖꯄꯥꯅꯤꯁꯤꯡꯅ ꯑꯗꯨꯗꯒꯤꯅꯤꯀꯣ ꯃꯈꯣꯏꯅ ꯂꯩ ꯁꯦꯝꯕꯒꯤ ꯊꯧꯔꯝ ꯏꯀꯦꯕꯅꯥ ꯇꯧꯔꯛꯈꯤꯁꯦ ꯂꯩꯒꯤ ꯃꯆꯨ ꯃꯃꯦꯜ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯂꯩ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯜꯂꯤ ꯑꯣꯏꯔꯛꯄ ꯂꯩꯁꯤꯡꯒꯤ ꯐꯖꯕ ꯀꯌꯥ ꯌꯦꯡꯂꯒ ꯄꯨꯛꯅꯤꯡ ꯍꯨꯍꯟꯅꯕ ꯍꯣꯠꯅꯕ ꯃꯍꯩꯅꯦꯕ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦꯀꯣ ꯂꯩꯒꯤ ꯃꯆꯨ ꯃꯃꯦꯜ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯂꯩ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯜꯂꯤ ꯑꯣꯏꯔꯛꯄ ꯂꯩꯁꯤꯡꯒꯤ ꯐꯖꯕ ꯀꯌꯥ ꯌꯦꯡꯂꯒ ꯄꯨꯛꯅꯤꯡ ꯍꯨꯍꯟꯅꯕ ꯀꯣ ꯍꯣꯠꯅꯕ ꯃꯍꯩꯅꯦꯕ ꯏꯁꯝ ꯁꯝꯅ ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯉꯁꯥꯏ ꯏꯀꯦꯕꯅꯥꯗꯨꯅꯤꯀꯣ ꯍꯥꯏꯕꯗꯤ ꯂꯩ ꯐꯖꯅꯕꯒꯤ ꯍꯥꯏꯕꯗꯤ ꯂꯩꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯒ ꯂꯩ ꯁꯦꯝꯕꯒꯤ ꯃꯍꯩꯗꯨꯕꯨꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦꯀꯣ ꯏꯁꯝ ꯁꯝꯕꯤꯗ ꯑꯉꯥꯡꯖꯥ ꯏꯀꯦꯕꯅꯥꯒꯤ ꯃꯈꯜ ꯃꯊꯦꯜ ꯇꯝꯅꯕ ꯁ꯭ꯀꯨꯜ ꯃꯈꯜ ꯃꯊꯦꯜ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯈꯜꯒꯤ ꯗꯥꯛꯇꯔ ꯇꯝꯕꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕꯒꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯇꯝꯕꯒꯤ ꯏꯝꯕꯣꯏꯗꯔꯤ ꯇꯝꯕꯒꯤ ꯃꯈꯜ ꯀ꯭ꯔꯥꯐꯠ ꯍꯦꯟꯂꯨꯝꯒꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯃꯈꯜ ꯃꯌꯥꯝ ꯇꯝꯕ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯒꯤꯁꯨꯅꯦ ꯏꯀꯦꯕꯅꯥꯒꯤ ꯃꯈꯜ ꯃꯊꯦꯜ ꯇꯝꯅꯕ ꯁ꯭ꯀꯨꯜ ꯃꯈꯜ ꯃꯊꯦꯜ ꯂꯩꯌꯦꯕ ꯃꯈꯣꯏꯒꯤꯁꯨ ꯀꯩꯗꯩꯀꯣ ꯑꯉꯥꯡꯖꯥ ꯃꯨꯟꯅ ꯇꯥꯎꯀꯣ
Magi kagi ikebanagi laisingdu masanupina mathwai tana semjaba ngaktaneba kenai ko magi kagi ikebanagi laisingdu masanupina mathwai tana semjaba ngaktaneba ko takausi hogi imungi kagi laigi laitiang jingdo kanana sembano haiba taragadi masanupina semba ngaktani haina khungadoba aikoina phamliba kadugi mayongnaba phaklang anida mayek woina khui phajana yungna sauna iba marak sapa mayung sanglap tauba silphi amamam yanthariaba adai ko aikoina phamliba kadugi mayongnaba phaklang anida mayek woina khui phajana yungna sauna iba marak sapa mayung sanglap tauba biaski phi amamam yanthari hargadi sillan haigadeba ko sillan hargadi muga haibani ko aina takausida hangi masidi karino kanana ibano haina hangeba kedai ko isanupina ibani mayak singsi bauddha dharma gi laiswan ngaktaneba kenai ko takausi gi phalangi ka da yanthaduna iriba mayak singdo ko mayak singdo kanana ibano haragadi masanupina ibani haina khumlani aduga mayak singdu karigi matangda ibano haragadi bauddha dharma gi laiswan ngaktani na igadoba kedai ko angajamun muna taw ko mayak singsi khut nana iba hainabak japan gi angang khudingmakta thawaina tamnayeba to ngasai bauddhagi lai dharmagi habadi lai shon oiba mayak sing phalangda phida iraga yantharaga thamiba jingdo madu thawaina na gyandabra daweba khut nana iba hainabak japan gi angang khudingmakta thawaina tamnayeba atra khui phajaba jmakto phajayeba natra paikada niyom sumna phajana irakpa taraga ju khui duna thiraga di pa thokraga di yadai ko ma pining deba aduga phana lalaboda khui do yam phajana irakpa taraga de ais khui de na ma pining ba phaweba natra aduma tadna khui phajaba je chhatra jingi di punsida khwai maroi ko gangja aduna khui phajana bagi namakta phajabjana igadaba aina makhata na amu hangi na khoigi dharma gi matang da di kamdawi mi loina ba bauddha dharma satra satye ai khoigi ko ayambana ipa ipu gi shinto dharma salaga shinto dharma dagi ai khoi lai makhal lale amka parke ko ngja satye ai khoigi ayambana ipa ipugi shinto dharma salaga japan gi ipa ipugi or mapa mapugi oiba dharma do kari dharma no haragadi shinto dharma ni haina khungadaba shinto dharma dagi ai khoi lai makhal mathia lali apopasu khurumi shinto gi mathangda yamibasi bauddha dharma satpanayaba khoi manipur da ju india da ju makhal makha kaya marungi mana saning ba dharma satpayai adumai ta dana japan da ju mana saning ba dharma satpayai ko shinto dharma satpayai ko shinto dharma gi mathang da mumni khwayam satpa dharma do karamba dharma no hargadi bauddha dharma na yaba kete ko jang Japan da ju makhal makha kaya marungi mana saning ba dharma satpayai adubu Japan singi mapa mapuyo ba dharma do karino haragadi shinto dharma aduga shinto dharma gi mathang da mi khwayam sana ba dharma do kari dharma no haragana mu bauddha dharma je masidagi buddha dani la liba ko Masidadi Buddha dani laliba kendai ko Japan jingje maruina mapa mapugi wa shinto dharma sala mathang da mi khwayam na lalije Buddha dharma ni ko adudagi di mathang Christian dharma satpa anauba dharma
sokaga kaina chingba satpa kaya ama laikhreba ko Christian dharma satpasu lai sokaga kai dharma satpasu lai haibadi Japan je makhal makha kaya marugi dharma satli haibaje khanggadawba loisala jiko angja okay thanks